February की tang taramanga Sagolsen numit sigumlaba numit asida Bisnupur akoiba punbaluf balgi maikaidagi miyamda karigumba wafam amtang thamjage maramdi haujik iramdam Manipur asi May 3 tagi tholakiba irang asi farakadra haraga nomagi Kangdana noma kangdana Manipur gi mafam khudimakta kona kasin khudimakta lan kamna ba leptri misi mina leptri maitai gi khungakpa asopan mayama noma kangdana thokli asiguma marak sida maitai gi mapungoina tawdaba yadaba luhong panthasu oiba afaba tha sida aigi isa isu singi sura koron nahut nareng mayama su pangthok taba yadaba asigumlaba Dharma ki oiba ai inat ki oiba yum kai panbagi luhongba sigumba singa sisu tawdaba yadaba sida lan leiri aikoi iramdam ireibak iramdam asi mai hauna chakli haiba wafam si mayamna kauthoknaraba matungda karimata tawdaba sadana haide iramdam asi karimba mata tawdaba dasa tadaba lamdam amadawna maikai amadana lan chendana mayum makai leitraba Tha mapan tara suna mayumda hanjan ge haibu budwa hanjan bang ngamdraba mikap mirau khultana nilliba maraksida ngasi di aigi icha luhong bani aigi ichal luhong bani haidana gari se in terms of hundreds of vehicles sijinnaba gari yankai chama sijinadana sorokta luhong ba chatpa madaida pena tawdana langden thindana loudspeaker sijinadana aigi isa dugi luhong bagini haidana kalak pianna badawna satpa si aikoi miyamna dum ubiramgani aduga loinana hairiba luhongba sida nupi mayumna luhongpham dugi mandapta phijang khannaba honabada lupa lakh changna paisa thadaba aduga loinana aikoigi luhongba Siki mangoinana hijing pota kainiana cake kakpa aikoigi inat ka mari sunglai leina daba aikoigi chanabi ga mari sunglai leina daba sigumba singsi ireibak iramdam si mai chai ngegi matam sida sigumba laithet mayama hapsilaga dasa taraba upai leitraba mayam dugi mamangda aikoi taugi haibagi matagum lena badongna tauba mayam aikoi ngasi nomkangduna uri haiba singsi aikoigi balgi Thomi singna yengjabada aduki matik ot oina koi uzai toido endongna luhongbam mamada paisa thaba babok mamai paisa taba adagi kainana lei koibada lei chaibada paisa chabun hapa sigumba mayam ase koi kari tawdoino masi tawraga ireibak sina mai haudna chakliba khungai bai chilinau singsida isa singasida Makoi darkar laiba paisa khajik khatang pibiu haiba matamdana paisa leite adu tawde haidana madugi wathok oiba sigumba unnecessary oiba kaino singsidana ata akak palaitana haidaba sigumba chanabi se aikoi khudaktagi ngasi haiba numit sidagi khudaktagi masi tawbiranu haidana aikoi gi balgi saitagi aikoi warol kharsi thamjaning bani aduga loina luhongba matamda aikoi gari se masing tara dagi hena satpa yaroi luhongba nupa mayumda satpa luhongba satpa matamda gari tara dagi hena sijinabi ganu aduga luhongba si pung taruk ki mamangda numidang waram gi pung taruk ki mamangda luhongba lotion bigadabani aduga nupa mayumda madugi mamanaba sing party tawbani adu tawbani haidana thakna chadna sanai yunaidana pung mapan tara yongna madugi naidana leibe yaroi hairiba singsigi tawba matamda karigumba mafam da lairiba haibadi mafam da lairiba volunteer sing kari sing kungat pasingna thengnabada madu tholakpa afafata gi daita khudimak thogdok thoiba aji thogdok tubu sili langiba imung manungna madu gi daita lobi gadabani madu da tholakpa daita koi balga karigumba amta mari leina jaroi maramaduna nakal amaronda aikoi gi hairiba thogdok singsiga mari leinaba natabada wine vendor tawbiriba khogi yu gi vendor tawba ichilinauk sing icheichal sing dasu wafam kharadang thamjage madudi adom na
yu yonbada aikoi balna athingba kaisu leijade tawbadabu hauzik iraibak iramdam se mai hodana sakliba matamni yu thakluraba haibase yu thakluraba islinaw singse normal oidrabani makoina yu thlaga thoglaga iraibak iramdam ngakpagi namada wakai mayamam ngangba maduna maram oirakanda akoi maselgi marakta phuna chainaba thokpa kayama thoktaba nate hairiba singsina maram oirakanda numidang waramgi pung taruk ki matungda kanagumba wine vendor hangdana yu yolamba thengrabadi maduda tholakpa apapatasu adumlaba vendor hangliba isilinaw singna daita lobigadabani hairiba pumnamagasi aikoina balna madugi tarakpa thogdok wathok singda balda complain torpasu yaroi madu isa isagi responsibilities ni aduna hairiba thabak thromsing asi manipur sin thungna chananaba honabada manipur gi district ta laibiriba aduga mafam ta laibiriba CSO sing civil organization na madi club organization maira paibi khudimakna mateng pangbiduna manipur sin ba thungna aduga kasigum laba balna thamjariba athingba singsi mapung phana chana hannaba honabada cooperation PBU mateng PBU haiba warol khrasi miyam du thamjari aduga wafam amana aikoina luhongbagi mingda aigi chaisu luhongbagi mingda gari masing yamne sijinnabasina maram orakanda traffic jam tholle masi amadana lan tawri landu da asopan mayam nangdaba nati asopan singdu magi life tu kananabagi damta hospital yaunanaba pukhalakpada ambulance ta laga lae natraga ambulance phangnadraga na private vehicle da hospital yaunaba purakpada luhongbagi gari mayamsina traffic jam thollakanda hospital da timely patient tu yobang ngamdre adagi amu maduna maram oirakanda matam chana hospital yoroga magi life kanba ngamaugadabadu traffic jam oibaduna maram oirakanda magi life tu yamna risk oihale aidi life magi punsi kanbada awaba ma oihale loina na khun ngakpa chaliba ichilinaw singsu akoigi isa isu singsu khun namada sigumba nongmai kapsale kokina nongmai kapsale haidana madugi reinforcement changba matamda traffic jam thollabanina luhong kai hongbagi henna masing gari masing sijinarabanina matam chana adugum laba mafam maduda khundo ngaknandabagita damakta chatliba khungakpa singtuna praja miyamgi punsi kananaba changsanbada aduki matik apanba mathoale maram pumnamaksi yengjaraga adom na ngasi hayeng simak adom gi imung manunggi luhong kai hongba leragadi nupa mayung nupi mayungga pau phawdok nabiu gari masing tara dagi hena sijinabagenu numidang warumgi pung taruk ki mamangda luhongba loisenbiu makha tana party tawba yaroi aduga phijang khandana paisa hena thadana tawbagi thabak lepiu aduga luhongba loiraga nupa mayumda party tawduna numidangi pung mapan tara phawba sanayu naidana tawba yaroi hairibe sing asi leibak sigi damakta khallaga aikoi pumnamakki sarukni aikoi pumnamaksu saruk yagadabani haiba wakalon sigi mangwainana thamakanda masingakna chatpiu aduga kwaidagi maruoibo wafam amana luhongba loiraga mangani chakouba numitta bor kaina si sak chabal warga photo session ni haidana hek lam koiba gi chanabi ama photo namagi chanabi ama koi sahi ama ni sida sahi ani sida koi thengnar padawna tawi masi koi gi inat kasu mari sunglei leina daba aduga loina na hojik lamdam masida thokleba irang asigati aduki matik chanadraba oibana mangani chakau bunumita photo session ni haidana lam koiraga photo kapa chatpa video number chatpa masimadi totally masi ben tawjare karingba thengna batarabadi maduda tarakpa dasa adom na ishana daita logjagadabani haiba warol khase thamjari